ꯍꯜꯂꯣ ꯀꯪꯂꯩꯄꯥꯛ ꯃꯊꯦꯜꯁꯤꯗꯤ ꯃꯌꯥꯝ ꯌꯥꯝ ꯍꯥꯎꯕ ꯃꯊꯦꯜꯅꯤ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯆꯒꯦꯝꯄꯣꯝꯕ ꯆꯥꯕꯤꯔꯛꯑꯣ ꯉꯥ ꯃꯀꯨꯞ ꯊꯣꯡꯕ ꯌꯦꯟꯗꯦꯝꯒ ꯉꯥꯀꯨꯞꯀ ꯊꯣꯡꯕ ꯆꯥꯕꯤꯔꯛꯑꯣ ꯍꯥꯏꯕꯗꯣ ꯁꯤꯗ ꯉꯥꯀꯨꯞꯀ ꯌꯦꯟꯗꯦꯝꯒ ꯊꯣꯡꯕ ꯂꯩꯖꯔꯦ ꯑꯗꯩ ꯁꯤꯗ ꯆꯒꯦꯝꯄꯣꯝꯕ ꯁꯤꯗ ꯃꯣꯔꯣꯛ ꯃꯦꯠꯄ ꯆꯝꯐꯨꯠ ꯑꯃ ꯂꯩꯖꯔꯦ ꯑꯗꯩ ꯀꯣꯠꯅꯕ ꯈꯔ ꯂꯩꯖꯔꯦ ꯑꯗꯨꯗꯤ ꯆꯥꯕ ꯍꯧꯖꯔꯒꯦꯀꯣ ꯃꯌꯥꯝ ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯥꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯑꯩꯒꯤ ꯃꯊꯦꯜꯁꯤꯡꯁꯤꯕꯨ ꯆꯥꯕꯤꯔꯛꯑꯣ ꯍꯥꯏꯕ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯗꯨꯒꯤ ꯃꯃꯤꯡ ꯍꯥꯏꯖꯔꯝꯒꯦ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯗꯨꯒꯤ ꯃꯃꯤꯡꯗꯤ ꯋꯥꯡꯈꯦꯝ ꯔꯠꯅꯥ ꯃꯦꯂꯣꯗꯤ ꯂꯩꯆꯜ ꯑꯃꯗꯤ ꯗꯌꯥ ꯈꯨꯃꯟꯆꯥ ꯗꯌꯥꯔꯥꯅꯤ ꯑꯗꯨꯗꯤ ꯆꯥꯕ ꯍꯧꯖꯔꯒꯦꯀꯣ ꯃꯌꯥꯝ ꯆꯝꯐꯨꯠꯁꯦ ꯍꯥꯟꯅ ꯆꯝꯐꯨꯠꯁꯤꯁꯨ ꯀꯥꯡꯁꯣꯏ ꯊꯣꯡꯕꯒꯤ ꯈꯨꯠꯁꯣꯏꯗ ꯂꯣꯏ ꯁꯣꯏꯗꯣꯛꯈꯤꯗꯅ ꯇꯣꯔꯣꯕꯣꯠ ꯆꯝꯐꯨꯠꯅꯦ ꯃꯌꯥꯝ ꯀꯨꯞꯄꯦ ꯐꯖꯔꯒꯦ ꯑꯩ ꯃꯨꯛꯕꯥꯡ ꯇꯧꯔꯗꯤ ꯃꯤ ꯌꯥꯝꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇꯦ ꯃꯌꯥꯝ ꯈꯔꯗꯤ ꯑꯗꯨꯝ ꯂꯥꯡꯉꯦ ꯍꯥꯎꯔꯗꯝꯅꯦ ꯆꯒꯦꯝꯄꯣꯝꯕꯁꯤꯗꯤ ꯃꯌꯥꯝ ꯆꯒꯦꯝꯄꯣꯝꯕꯁꯦ ꯃꯌꯥꯝ ꯃꯍꯤꯗꯤ ꯈꯤꯇꯪ ꯅꯪꯉꯦ ꯑꯗꯣ ꯍꯥꯎꯗꯤ ꯌꯥꯝ ꯍꯥꯎꯋꯦ ꯊꯣꯡꯕ ꯐꯖꯅ ꯃꯌꯥꯝ ꯃꯔꯨ ꯌꯥꯝ ꯌꯥꯎꯋꯤ ꯃꯃꯥꯏ ꯍꯥꯏꯕ ꯀꯩꯅꯣꯁꯨ ꯃꯔꯨꯝ ꯇꯨꯔꯝ ꯍꯥꯎꯋꯦ ꯃꯔꯨ ꯌꯥꯎꯕ ꯍꯥꯎꯖꯅꯦꯕ
ꯆꯒꯦꯝꯄꯣꯝꯕꯁꯦ ꯍꯥꯎꯃꯟꯗꯅ ꯆꯥꯡꯁꯨ ꯍꯥꯎꯋꯦ ꯍꯥꯎꯕ. Mấy giờ hơn được cái con một thùng làm sao? 인디언가 강아가 통좀 양식 슈퍼 하버 통도 하와이나 슈퍼 저기 땅 합선 잘 받으면 이 땅 난그래 강아지 tàu thua thạc này thì năng rồi Cảm ơn. Có sao? Tunggu sal, dan pun dia mana? Dan pun mana? Mau baju kulam tahu? Cái thử răn tôi từng đi em. Mà cái video thì cũng đang như vậy chứ. Đã là mà đang cái này rồi. Video nào là tôi quay thì mà làm gì vậy nữa. Áo sát kia. Sau này các ignore tôi biểu.
ꯈꯪꯗꯦꯗ ꯃꯌꯥꯝ ꯅꯝꯗꯤ ꯌꯥꯝ ꯅꯝꯖꯅꯤꯡꯕ ꯃꯨꯛꯕꯥꯡꯁꯨ ꯑꯗꯨꯝ ꯇꯧꯖꯅꯤꯡꯕ ꯃꯐꯝꯗꯤ ꯖꯒꯥꯗꯤ ꯌꯥꯝ ꯂꯩꯖꯗꯕ ꯈꯪꯗꯦ ꯇꯧꯔꯤꯁꯦ ꯂꯥꯏꯅ ꯇꯝꯕ ꯍꯥꯏꯗꯨꯅꯤ ꯃꯌꯥꯝ ꯎꯄꯥꯏꯗꯤ ꯚ꯭ꯌꯨ ꯀꯥꯗꯕꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯒ ꯃꯌꯥꯝ ꯂꯥꯡꯕꯒꯤ ꯖꯒꯥ ꯂꯩꯇꯕꯒꯤ ꯗꯤꯁꯇ꯭ꯔꯛꯀꯤ ꯅꯨꯡꯉꯥꯏꯇꯕꯒ ꯑꯩꯅ ꯍꯥꯏꯖꯒꯗꯕꯗꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯅ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯁꯨ ꯅꯨꯡꯁꯤꯕꯤꯗꯅ ꯈꯤꯇꯪ ꯌꯦꯡꯕꯤꯌꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯖꯒꯥꯒ ꯃꯔꯥꯡ ꯀꯥꯏꯖꯗꯕꯒ ꯌꯥꯝ ꯋꯥꯅ ꯅꯝꯖꯔꯤꯕꯅꯤ ꯚꯤꯗꯤꯑꯣꯁꯦ ꯁꯤ ꯍꯥꯏꯖꯕ ꯅꯠꯇꯅ ꯑꯩꯗꯤ ꯎꯄꯥꯏ ꯂꯩꯖꯗ꯭ꯔꯦ ꯃꯌꯥꯝ ꯍꯥꯎꯋꯦ ꯍꯥꯎꯋꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯥꯕꯁꯨ ꯂꯣꯏꯖꯔꯕꯅꯤꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯃꯌꯥꯝꯅ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯁꯤ ꯍꯥꯏꯔꯒ ꯉꯁꯤꯒꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ